ꯃꯌꯥꯝ ꯀꯝꯗꯧꯕꯤꯔꯤꯒꯦ ꯄꯨꯝꯅꯃꯛ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯉꯁꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯐꯝ ꯈꯔꯗꯪ ꯁꯦꯌꯔ ꯇꯧꯖꯒꯦ ꯍꯧꯖꯤꯛ COVID-19 ꯄꯦꯟꯗꯦꯃꯤꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯑꯃ ꯄꯨꯂꯞ ꯐꯪꯃꯤꯟꯅꯔꯤꯀꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯤꯗꯨꯅꯤ ꯍꯛꯆꯥꯡ ꯐꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛꯇ ꯍꯧꯖꯤꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊꯧ ꯇꯥꯔꯦ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯥꯔꯤꯈꯩ ꯑꯆꯝꯕ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛꯅ ꯍꯧꯕ ꯗꯔꯀꯥꯔ ꯇꯥꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯀꯣꯄꯔ ꯚꯦꯁꯦꯜ ꯍꯥꯏꯕꯗꯤ ꯀꯣꯔꯤꯅ ꯁꯥꯕ ꯄꯥꯇ꯭ꯔꯗ ꯍꯥꯞꯂꯒ ꯊꯝꯕ ꯏꯁꯤꯡ ꯊꯛꯄꯒꯤ ꯀꯥꯟꯅꯕ ꯈꯔꯗꯪ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯑꯩꯅ ꯍꯥꯏꯗꯣꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯈꯪꯕꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯖꯩ ꯑꯗꯨꯕꯨ ꯑꯩꯅ ꯁꯨꯝ ꯊꯦꯡꯅꯖꯔꯛꯄꯗ ꯀꯣꯔꯤꯒꯤ ꯄꯥꯇ꯭ꯔꯁꯦ ꯂꯩꯗꯤ ꯂꯩꯕ ꯑꯗꯨꯒ ꯁꯤꯖꯤꯟꯅꯗꯕꯤꯗꯒ ꯁꯨꯝ ꯎꯄꯨ ꯃꯅꯨꯡꯗꯒ ꯊꯝꯕꯗꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯊꯦꯡꯅꯖꯔꯛꯏ ꯃꯗꯨꯃꯛ ꯑꯩ ꯇꯧꯍꯟꯖꯅꯤꯡꯗꯦ ꯍꯥꯏꯔꯤꯕ ꯀꯣꯄꯔ ꯑꯁꯤꯒꯤ ꯀꯥꯟꯅꯕꯁꯦ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯆꯞ ꯆꯥꯅ ꯀꯥꯟꯅꯕ ꯑꯁꯤ ꯂꯧꯍꯟꯖꯅꯤꯡꯉꯤ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏꯅ ꯀꯣꯔꯤꯒꯤ ꯄꯥꯇ꯭ꯔ ꯑꯁꯤ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯁꯤꯖꯤꯟꯅꯍꯟꯖꯅꯤꯡꯉꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯣꯔꯤꯒꯤ ꯄꯥꯇ꯭ꯔꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕꯒꯤ ꯀꯥꯟꯅꯕ ꯑꯃꯗꯤ ꯀꯝꯗꯧꯅ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯔ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯀꯣꯔꯤꯅ ꯁꯥꯕ ꯖꯒ ꯅꯠꯇ꯭ꯔꯒ ꯀꯣꯔꯤꯒꯤ ꯄꯥꯇ꯭ꯔ ꯑꯃꯍꯦꯛꯇꯗ ꯑꯍꯤꯡ ꯆꯨꯞꯄ ꯏꯁꯤꯡ ꯍꯥꯞꯄꯒ ꯊꯝꯕꯤꯒꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯏꯁꯤꯡꯗꯨꯗ ꯀꯣꯄꯔꯒꯤ ꯆꯥꯡ ꯈꯔꯗꯤ ꯇꯤꯟꯈ꯭ꯔꯒꯅꯤ ꯍꯥꯏꯕꯗꯤ ꯏꯁꯤꯡꯗꯨꯅ ꯄꯥꯇ꯭ꯔꯗꯨꯗꯒꯤ ꯑꯦꯕꯖꯣꯔꯕ ꯇꯧꯔꯅꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯏꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯌꯥꯔꯦ ꯑꯥꯌꯨꯔꯚꯦꯗꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯤꯡ ꯑꯁꯤ ꯊꯛꯄꯗ ꯋꯥꯇꯔꯕꯣꯔꯟ ꯗꯤꯖꯤꯖꯦꯁ ꯍꯥꯏꯕꯗꯤ ꯗꯥꯏꯔꯤꯌꯥ ꯗꯤꯁꯦꯟꯇ꯭ꯔꯤ ꯑꯃꯗꯤ ꯖꯣꯟꯗꯤꯁ ꯄꯨ ꯐꯍꯟꯕ ꯉꯝꯃꯤ ꯁꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛꯁꯤꯡꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯅ ꯑꯥꯏꯔꯟ ꯑꯦꯕꯖꯣꯔꯕ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯏ ꯑꯦꯅꯦꯃꯤꯌꯥꯒꯨꯝꯕ ꯑꯅꯥꯕ ꯅꯥꯍꯟꯗꯦ ꯑꯅꯧꯕ ꯁꯦꯜ ꯔꯤꯖꯦꯅꯦꯔꯦꯠ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯒꯤ ꯍꯦꯜꯊ ꯐꯒꯠꯍꯜꯂꯤ ꯏꯁꯤꯡꯗ ꯌꯥꯎꯕ ꯃꯤꯠꯅ ꯎꯕ ꯉꯝꯗꯕ ꯕꯦꯛꯇꯦꯔꯤꯌꯥ ꯈꯔ ꯐꯥꯎꯕꯗꯤ ꯀꯣꯄꯔꯒꯤ ꯖꯒ ꯑꯁꯤꯗ ꯍꯥꯞꯂꯒ ꯊꯝꯂꯝꯃꯕꯗꯤ ꯁꯤꯕ ꯐꯥꯎꯕ ꯉꯝꯂꯤꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯁꯥꯏꯟꯇꯤꯐꯤꯀꯦꯜꯂꯤ ꯄ꯭ꯔꯨꯚꯟ ꯐꯦꯛꯠ ꯉꯥꯛꯇꯅꯤ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯀꯣꯔꯤꯒꯤ ꯄꯥꯇ꯭ꯔ ꯁꯤꯖꯤꯟꯅꯔꯝꯕꯒꯤ ꯃꯔꯝ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯍꯛꯆꯥꯡꯗ ꯀꯣꯄꯔ ꯍꯥꯏꯔꯤꯕ ꯃꯤꯅꯔꯦꯜ ꯑꯁꯤꯒꯤ ꯀꯥꯟꯅꯕꯗꯤ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯈꯔ ꯈꯛꯇꯃꯛ ꯄꯟꯖꯕꯅꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯅꯥꯗ ꯌꯦꯛꯇꯅ ꯂꯩꯕ ꯍꯥꯏꯕꯗꯣ ꯑꯣꯏꯃꯤꯟꯅꯔꯁꯤ Have a very nice day.